अहानबदा मरुओइबा पाउ फेब्रुआरी 28 अमसुंग मार्च 3 दा तांकक अनि थोकना पांगथोकदौरिबा मणिपुर असेंबली मिखलगे नोटिफिकेशन थोकदबा नुमित यामना नक्सिल लकपगा लोइनना मियामना भारतीय जनता पार्टी बीजेपी दा मिडेंग थमले तरानिथोई सुबा मणिपुर स्टेट असेंबली की मार्च की तांग अहुम दा पांगथोकदबा अनि सुबा तांकक की मिखल असिदा थौबाल अमसुंग कक्चिंग डिस्ट्रिक्ट पोलिंग स्टेशन चहुंगा मौद्रा माथोई लैबगी मनुंगदा पोलिंग स्टेशन हुफुत्रागा माथोईदा नुपी ngaktana मथौ तौगदौरे अमति जनता दल यूनाइटेड जेडीयू दा मियोय कया लेपतना चंगलकले ngasisu thongju kendra gi intending candidate oiba sanglakbam preciojit sarma yauna thongju block congress committee gi mioi tarani thoi yauna jdu da join tokre poni tv gi nungthil gi pau mireng tabiri basingbo bidyasana taramna okcheri hojik pau sandokna pizari February 28 amasung March 3 da tangkak ani thokna pangthokadawriba Manipur Assembly mikhal asigi notification thokadaba numit yamna naksil lakpaga loinana hojik miyamna Bharatiya Janata Party BJP da meeting thambaga loinana party asigi candidate list lauthorakpada ticket fanghodaba singge marakta nauna irang thoklakani haina panare candidate ki ming amata lauthoktriba BJP na seat humfu makta mirep thadoknaba honare Assembly segment ayambada BJP की टिकेट तानबा लैबा मरमना पार्टी मनुंगदा चयेतनबा थोक्तुना इरंग लैरगनी हाइबसी BJP ना उबगुम तौरे इंटेंडिंग कैंडिडेट खुदिंगमकना BJP की टिकेट सोइदना फंगनी हाइना अचौबा आशा थमनदुना वोट खोमबगे थबकसु कनखनरकले BJP ना ngasi टिकेट कैंडिडेट की लिस्ट सोइदना लाउथोकलगनी हाइबगे थजबसु थमनरे Assembly segment humfumake mirep ki ming finalize tokre haina paugi likhun amana haire oidakli bafibam asida BJP ki ticket fanghodaba singna hingsa gi thabak chatharak pa yai haina panare Imphal gi niti aipat chuthekta leiba party gi head office ta ngarang dagi masing yamlaba security gi thorangsu lokhatuna thamle Chief Minister N. Biren, Works Minister T.H. Bishwajit, amasung State BJP President A. Sarda Devina handak Delhi da pangthokhiba Central Election Committee ki mifamda saruk yakhibani. BJP ki list finalize taunanaba luchingba ahumgi suggestion launaba Delhi da BJP ticket committee ki mifamda saruk yanaba kaukhibani. Luchingba ahumna mifam aduda candidate ki shortlisted list ama puthokhe haire. Taranithoi suba Manipur State Assembly ge March ki tang ahumda pangthokadaba ani suba tangkake mikhal asida Thobal amasung Kakching district ta polling station chahunga maudra mathoi laibagi manungda polling station humfudraga mathoi da nupi ngaktana mathau tawgani masigi manungda Thobal Assembly constituency ge polling loinanamak nupi ngaktana polling personnel oina mathau tawgani haina district election officer su oiriba Thobal DC A Subasna haikre ngasi Thobal gi mini secretariat leiba DC Thobal gi office ta akhanana unabada DC A Subasna makhatana hai hojik Thobal amasung Kakching district ki manung channa leiba assembly constituency taragi polling personnel matik chana leire makhoi gi ahan batangkak ki training su loikre ani suba tangkak ki training su observer sing laklaba matungda pangthoklagani Nupi personnel singi damakti training asi round ani sukre hairaduna online gi khutang dasu training pinanaba yamna kanna honari haike Thobal amasung Kakching district ta election gi thabak thoram sing asi yengsinanaba sector officer nifutaruk haptuna thamle makhoi gi training su loikre pangthokadawriba election asida expenditure asi yamna maru oire maram aduna election expenditure monitoring gi flying escort team kuntaruk semduna thamle Surveillance team su semle hairaduna assembly constituency tara asige manungda lilong AC asi expenditure sensitive constituency ni haina lauthokle haike assembly constituency asida ahenba meeting changani haina su mahakna haike polling station khudingma vote thada dringai mangoinana sanitize tokthokani sanitizer mark singsu voter singda fanghanna bahonagani ECI की गाइडलाइन मतुंग इन्ना इलेक्शन का मरी लेनना मीटिंग सिंगसु इलेक्शन कमीशन ना आइडेंटिफाई तौरबा मफम सिंग खक्तदा SOP ngakna pangthok hananaba hotnari hairaduna Thobal amasung Kakching district ki oina district administration na tawgadaba thabak thoram sing khudingmak ayambana sem saba pumnamak loire
Maram aduna pangthokadawriba election asi santi laina hingsa yaudana chinglemna democracy gi wahanthok laina pangthoknana ba honaminasi hainasu DCA Subasna miyamda appeal tawrakle election si hojik phaugi oina koi gi vote thi namge damakta koi gi counting hall approve tawdina ba koi CEO gi office ta koi khajagre koi gi counting hall mari lai duga BIDYASANA koi gi electronics ki through da lakpa koi gi service border singi postal ballot thi na ba dugumba hall mari masu leijai aduga koi gi vote tawgudariba AC tara sigi tongan ba strong room tara koi gi mini secretariat building ekoi DC office complex ta lei basigi sida ekoi strong room tara matik chana ekoi leire habasi mai mayam da thamjage ina praja mayam da thamjani basi district administration ki site gi de ekoi election gi full ekoi gi preparation hoizare awat apa amata watan ekoi thorang tawjare Janata Dal United JDU da mioi kaya leptana changlakle ngasisu thongju kendra gi intending candidate oidiba sanglakpam Preciojit Sharma yauna thongju block congress committee gi mioi tarani thoi yauna JDU da join tawkhre hiram asiga mari lainana kaisampat hodam leirakta leiba JDU gi office ta taramna okpage thoram amasu pangthokre Panba yabadi tongan ba achauba national party singi ticket lauthokpada ticket fanghodaba intending candidate kayasu atopa party singda join tawduna mikhal thengnana ba semsari ngarang su thangmaiban AC gi MLA KH Joy Kisan JDU da yaukhe makhatana JDU da mioi kayasu changlakpa yana leire haire Thongju AC gi intending candidate oiriba sanglakpam Preciojit Sharma na haikhe mahaki pandamdi sotharaba singi mateng pangba Miyamgi awa anada saruk yabani atopada ticket tanabada fanghaudabadagi election asi leplaroi haiba fauba khankrabani adubu JDU ga thengnarubadagi party asigi ideology ga manarubana center gi amadi state ki leiriba leader singi wakhalon asi tasengna pamjabadagi chapchana election asi thengnarage haibage wakhalon lakhibani hainasu phongdokhe JDU की leadership की state की president की चिंग बखादा कोई अवाना स्टार बसी की दमता सोथर बसी की दमता लेगनी हाई बगी आशा ले बदुम पार्टी मसुम पार्टी मा हेनजर वदगिदी आई हंद की लाकत इलेक्शन से मियाम की मूल अमोइना मियाम की सेवा तो दबे यादे हाई बसी सब सब पीरियड लोगों बिना सुम पार्टी मा आई वाखलोन के मानसबा मियाम की दमतने लेजबा सोथर बसी की दमतने लेजबा सुम पार्टी मगा ये वाखलोन मानजरबा अमदी कोई नीतीश कुमार जी की मागी लीडरशिप महा की वाखलोन मसी एप्रिशिएट तो बगर बिना कोई स्टेट की लीडरशिप तो हुजी लेबिरीबा कोई स्टेट के प्रेसिडेंट लेबिरीबा अमदी स्टेट की जनरल सेक्रेटरी ऑफिस मेयर मयाम की कोई वाखलोन मयाम जी का वखन जानरुबा वखन मानजरबा कोई पांदम अमत होइना मणिपुर की याइफनबा Thangmaiban Kendra gi MLA Khumokcham Joy Kisan ngarang NDA gi alliance partner ama oiriba Janata Dal United JDU da yaukhibaga loinana athubada party asigi mirep oigedaba singi ming langthoklakani haina party asigi national president Rajiv Ranjan na phongdokre Kaisamthung hodam lairak machinda leiba JDU gi office ta pangthokpa achamba thoram amada party asigi state unit ki president Hangkhopau title na MLA KH Joy Kisan bu taramna okpaga loinana party gi lengyan fi yanbiduna ikai khumna ba utke tungda classic grande da KH Joy Kisan bu harau tayamna okpage thoram amasu party asina sinduna pangthokhi hairi Miyamna MI Road haina khangnaba Thobal dagi mayang Imphal taba lambi paring Thobal Moizing manakta ngasi ayuk nongalakpada nupa amagi asi bahakchang ama leiramle Mioi asigi mabukta atumba potsak amana thinbagi dakfam kaya maruk leirambaga loinana manakta samtugi tupi amasu taduna leirami haire hakchang leiramliba mafam adudagi meter tararom lapna chai amasu leiramba thengnakhe haire mioi asi masak maming khangba ngamdri haire
Lakadawriba Taranithoi Suba Manipur Assembly Mikhalda Khurai Esida Congress ki intending candidate Oikiba Khuraizam Ratan Kumar da party asige ticket Pirak Tabadage Mahakpu Saugatpa Worker Singna Congress ki Firal Amadi banner na chingba sing mai thaduna protest tau kibagaloinana KH Ratan Kumar su Congress party dagi tokre haire Mahak Congress ki primary member secretary na chingba oibadagi tokle haina ayiba cherol pisinkre haire Adum oinamak Khuraigi miyamgi damag yenglaga atopa party amada singnaba amaga loinana national party amada yauragani haike oiragli ba fibam asina Khuraidagi Congress mutlagani amasung fibam asi Congress party na sinjabani haike Paugi marak thatna aten babregama Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damag Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break matungda makhataba pau bizari Wangjing haitu pokpidagi masagi chahi maudra helavi sobam bhanina wachet ki faklong nas khaba pakhal amada wana punsi hingli haiba tabada like minded group LMG Manipur gi thomi singna yengsilaba matungda group asigi executive council ga khanaraba matungda group asigi nifurak suba tengbang oina lupa listing tara Chengbek khai ama blanket ani amadi chana thakna naba polam sing mating pangduna imung asigi awabada saruk yakre haina lup asigi publicity secretary Rajesh Nauremna thadorokpa cherol amana phongdorakle LMG na tengbang lamba asigi damak sobam bhanina imung manungi mioi singna like minded group ki thomi singbu thagatba amadi tobimal khangbasu phongdorakli haike Chahi khudingi fayengda furup ki oina chanau tangbagi thoram pangthoktuna lakpa adu chahi gi oina ngarang chakpa fayengi tepan lampakta pangthokre chanau tangbagi thoram aduga mari lainana chakpa fayengi khulakpa ningthauzam tongyaina haike thoram asi state ki thakta pangthokna naba hodaminasi haike Khundariba chakpa fayeng andro segmai khurkhul laimaram sangaithel amasung tera khongsang bida ipa ipu singna chanau tangbagi thoram asi yamna maru oiba thoram ama oina pangthoktuna lakle chahi amagi fau loklaba matungda chanau tangbagi thoram asi pangthoktuna anoba chahida yaifanaba khunjau leichaunanaba isorda khurumjaduna lakpani haire Prime Minister Narendra Modi na ngasi New Delhi gi Karyappa ground da pangthokpa National Cadet Corps gi rally meeting takre Modi na kokda tarban uptuna Guard of Honor yengsinkhe loinana NCC contingent singi March pass meeting takhe Republic Day thoram da PM Modi na mikhal pangthokadawriba Uttarakhand gi Brahma Kamal tupi upkhe loinana Manipuri lengyan fi yanduna saruk yakhe NCC gi rally adu NCC Republic Day Camp loisinbaga mari lainana pangthokpani NCC rally asi chahi khudinge January 19 da pangthokpani Manipur University na Englishing ani kunmathoi gi junda pangthokhiba MSc Life Science Botany gi result lauthorakpada nabol awang lekai dege mutum Brozendro amadi mutum ongbi Pramodevi anigi machanupi ahal mutum Mona Devi na gold medal fanglakpada Nambol Youth Club and Library Nambol gi maikai dege thagatpa phongdorakle ngasi Imphal da phongba pauche singi maroiba pau khara yengminase Sangai Express Congress na People Alliance semkre chahumga humfumanga positive oiga ani sikhi Jaykesan JDU da yaukre NPF की लिस्ट फेब्रुआरी अनिदा पोकनाफम लालहौलुप सिंगी अथिंगबा मरक्ता हुमफुतरा हुमदोई सुबा रिपब्लिक डे की थौरम यामना चमना पांगथोकरे
Tampakta phongba khudongchabasing chingdasu phanghangani. Congress amasung Left Party singi Pre-Poll Alliance semkhre. Panchayat ki General Strike chathari mahosagi punsida chauna akaiba pikre. BJP ki ticket ngarang lauthokpa ngamkhidre punna ngasi lauthoklaba yai. Huyen Lampao Congress MLA ani amasung H Bikramjit ki mathakta laukhatba criminal case police na matik chaba evidence fangde haiduna kota closure report thagalakle. Oza Singh transfer tawkhrabasu join tawraktabana mahairoi Singh na oza watpagi awaba mayoknare. Congress na party mangaga punna Pre-Poll Alliance semkhre. Mafam marida bom pokhaikre amana defuse tawkre. Naharol gi thaudang Maram chadana lupa lising yankai dagi hena puramba sing faragani star campaign sing na lupa lakh amadagi hena puba yaroi. CEO Mikhal gi ticket lauthokpada yaudaba sing party thadok khidanaba BJP na agreement sign taunakre. Lalhaulup sing gi total shutdown marakta Republic Day gi thoram pangthokre. JDU gi national president Imphal da laktuna Jaykesan Okre mai pakadaba candidate kharasu yauraklagani ticket lauthoklagani national president Aroibada maroiba pau umukhanna February 18 amasung March 9 tangkak ani thokna pangthokadawriba Manipur Assembly Mikhalge notification thokadaba numit yamna naksilakpaga loinana miyamna Bharatiya Janata Party BJP da midyeng thamli Taranithoi suba Manipur Assembly ge March ki tang ahum da pangthokadaba ani suba tangkak ke Mikhal asida Thoubal amasung Kakching district ta polling station chahunga maudrama thoi laibagi manungda polling station humfudraga mathoida nupi ngaktana mathau tawgadawri amadi Janata Dal United JDU da miyoi kaya leptana changlakle ngasisu Thongju Kendra gi Indian candidate oiriba Sanglakpam Preciosjit Sharma yauna Thongju Block Congress Committee gi miyoi taranithoi yauna JDU da join tawkhre Pony TV gi nungthil gi pau bining da bidip singh bo kainana baya thang nizari